MAMI TV News Miyeng Tabiriba Pumnamaku Meri Laisramna Taramna Okseri. Ngasi Fongkiba Paukse Singdagi KHOMJINBA PAODAM Khara Miyamda Thamjari. Haukiba Pungkun Marida Thokiba Thauda Wathok Sing Ahanbada Poknafam Paukse Dagi Lobirasi. Imphal Ring Road Project Haunaba Urep Uyung Tamkre Manipur Tugainaba Honorable Singh Sungam Ngamloi Chief Minister Imphal City Manunda Ka Hena Singuna Miyamda Kodong Sarva Mayok Nariba Si Kokanaba Pandamda NDV Asian Development Bank Sentang Makada Lupa Koti Lising Amaga Satret ko Humfu Taruk Sang na Pakat Kadaba Imphal Ring Road Project Kitabak Haunaba Chief Minister Nangasi Urep Uyung Tamkre Pao sina pungna famgi ahan balemai da headline amadi sub-headline oina fongle. Kuki MLA tarana makoi gi separate administration PU haina modi da amuk hana taksin kre. Kuki singi separate administration PU haina MLA tarana ngasi Prime Minister Narendra Modi da aiba serol amathado na taksin kre. Ngasi MLA tarana Prime Minister Narendra Modi da ikiba serol amada thamliba wafam de Manipur da thokliba irang asi tha sigi kun ngamari da Imphal Kangla da thokiba thaudok aduda hena fibam soksin kre thaudok aduda maitei MLA amasung Minister kuntra ka taret amadi MP anibu arambai tengol na constitution gi mihut ama oibagi ona tainabada wasak law kre bawo sina pongna famgi anisuba headline noina fongle Haisnam bobo maralgi matung ina party na sibagi jairak pi kibani sorepa Khongjom Police Station gi manung sanba teksam maning sing amasung thambal chingya gi lonaba mafam amada kaptuna hatlamba palel bazar gi hojina kaksing lamkhai gi asan bayum amada leiba Haisnam bobo sahi kuntra ga mapan ex army adu sahi nauribi nupi masa ama kai kumnaba manghan kibagi damak aina thingkraba lalaulup sorepa Socialist Revolutionary Party na maralgi matung ina sibagi jairak pi kibani haidi Anand Mihar Phillips amasung Hemkolal SIT na formal arrest daukre More Police Station की custody da lairakiba Philip K. Kongsai amasung Hemkolal Malte ani STPO Singtham Anand Kumar Mihat Kamari lainana police na SIT da formal arrest daukre. Police na Phillips amasung Hemkolal anibu video conferencing kotang da ngasi Special Judge NIA Imphal West Manipur gi court da pothoki. Pao sing ngasi nakpong na famgi maruway ba paway na fongli. Makatarakpada sana laibak paukse dagi lobirasi. Manipur gi irangda Assam Rifles na lawriba thaudang singthaningai ni Governor. Lengak na chatlo taliba AR personnel sing Governor na taram da okre. Manipur da thokliba maitai amasung kuki kanglop ki irang asida michang mikhai nai haiduna state asidagi lauthokhinaba miyamna demand tawbuta natana state asigi lengak pairiba BJP amadi state lengak na fawba Center da kanna taksinduna lairiba Assam Rifles singbu ngasi Governor Anusya Uike na taram na okre. Manipur da thokliba irang asida Assam Rifles na lawriba thaudang ase singthaningai ni haina Governor Anusya Uike na fongdokre. Wafam ase Ras Baban ki Darbar Hall da pangtokhiba Assam Rifles ki investiture ceremony da Governor na fongdokhibani. Thauram aduda Governor na makhata na hai Assam Rifles asi hek lingkhat khibadagi haukiba chahi chamaga marifu taret asida thoidok hendokpa matik mathauna kaya marum uthoktuna kathokpaga loinana leibak asibu ngak senduna lakli malem asigi ahanba amadi anisuba lanjau daso Assam Rifles na yamna chawba thaudang lawkhibani loinana awang nongpok lamdamgi lalhauba sing laksinaba hotnaduna ngasi fawba lakli masida sunatana local administration gi mateng pangba disaster management amadi chinggi manung hanjinba mafam singda socio economic development singdasu achawba thaudang lawri masina maram oiraga awang nongpok ki miyamna Assam Rifles tu yamna thajaba security force ama oiduna laglibani haiba paw asina sanalebak pauche gi ahan balamai da fongli PhD gi registration kaknanaba Major Jirlai Pol na wakat lagle AT da sel gi mateng pangluba mahairoi ama awaba nangle Arambai Tengol gi khul ngakliba thomi singda sel gi mateng panglubi Mizoram University da PhD tawribi mahairoi ama awaba nangle Arambai da mateng pangloi haibagi damak mahaki PhD registration kakthanaba Mizoram gi mahairoi lup ama oiriba Major Jirlai Pol na Mizoram University gi register da wakalakre Mizo Jirlai Pol gi Assistant General Secretary C. Lalming Sang na khuyek piduna Aizol da leiba Mizoram University gi register da thaba aiba cherol asida hai Mizoram University da PhD tawduna leiribi mahairoi nupi macha asina sel oina lupa lising kun khongkatlaga nongmai maru leiduna kuki sing hatnabagi damak mateng pangkhre haina maral siri asigumba thaong asi university asigi academic integrity gi wangbadani
Loinana asigumba thaong asi mahairoisingi wakhalonda chawna akaiba pire. Mahairoi asigi supervisor ama oina thaudok asina mahairoi asigi academic career amasung tungda oirakadoriba phibamsing adugi matangda su khangi. Adum oinamak mahakna chathariba thaong asi yamna chawba singnaba amani maram asina mahaki PhD program gi enrollment asi khudakta kakthatpham thoi hairi. University asidadi nungshi chanaba tangdu laitaba amadi miyoiba masel amana amabu ikai khumnaduna hingminaba changi. Maram asina thaudok asigi matangda action laukhatuna university asigi tangdu laitaba amadi mahai masing tambagi environment adu kaihandanaba honafam thoi. Maram asina athuba matamda midyeng changbiduna university asigi policy amadi standard of conduct ki matung inna mahairoi asigi mathakta action lokhatpiyo hairi. Amaromda Major July Paul gi thomi singna ngasi nungthil register unaduna aiba cherol adu pisinkhre loinana Manipur gi mahairoi nupi macha asigi mathakta FIR fawba lokhatnaba honnagani haina mahairoi lup asina phongdok lamkhi hairi. Achum aran ko na thisi thangjau hana paisi haiba lengakni. Imphal ring bound semba CM Birena hogdokre. Manipur lengak asi ahal laman gi paurauda khul haurabadi achum aran ko na thisi thangjau hana pairaga illu haiba adugumba lengakni. Haujik Manipur thugaina ba hotnaribasi mai sungpak pakloi haina Chief Minister Birena phongdokre. Manipur lengak ki PWD na Asian Development Bank ki senthang makhada lupa crore lising maga chatret humputra taruk changna paikhatkadaba Imphal ring bound project ki lambi sembagi thabak ngasidagi tagyal khongban maning lekaidagi hawdokladuna Chief Minister na hai ing kumja lising maga chamapan maudrani thoi maudra humdoida thokiba kangluki irangda chahi taret hena wakhal tanadabadagi miyoi lising amarom thawai thakhi chahi lising ani gi piwari leiba ipa ipu singna wana ngaklaga thamlamba lebak asibu thugainaba khanba kangbu amaga lengak asiga lanthengnari Makhoina honaragliba thaurang mai sungpak pakloi jingkhong jingyada central amadi state force masing yamna thamli miyam su tampakta irang hoba tokpiro Manipur ngakpana lenga ki thaurang oijage madunatana bot ka hodaba kangbu na insilaga rally tawba tokpiro haiki Makha tarakpada huel lampau pauksedagi lobirasi FMR lakthokpa amasung border fencing mayokta Mizoramgi miyam khamthengna saure Home Minister Amit Shahgi photo mai thakre tha asigi kunda asangi mafam amada pangthokiba state asigi special commando partner singi passing town parade saruk yakiba Union Home Minister Amit Shahana Indo-Myanmar ngomkhai paringda thamliba free movement regime lakthoklagani amasung border fencing tawgani haina lakthokhibaga loina mathau taba thabaksing lokhatpa horakpada Mizoramgi miyam maru oina Jo Reunification Organization na khamthengna sawbaga loina Amit Shahagi photo mai thaduna protest tawkre Agency ki pawn ha Union Home Minister Amit Shahagi photo mai thaduna protest tawkiba adu Mizoram gi konung Aizol da laiba Mizoram gi Pol gi conference hall da pangthokiba chama kunkamanga suba chin lusai conference ta saruk yakiba Joro gi thongmi singna chathakibani hari Joro gi maikai dik Union Home Minister na Union lenga ki warep oina Indo-Myanmar border paring da laibak amaga gi marakta kilometer taraka taruk faba visa yauduna sathok chasin tawbagi lairakhiba ayaba adu muthatlagani amasung laibak asiga Myanmar ka taina bangam khai paringda samal khabagi thabak horagani haina phongdokkiba waphambo akanba mongda yaningdaba phongdokhi Union lenga ki thaurang asigi mayokta leblakliba Joro asi India Bangladesh amasung Myanmar da leiba Jo Yelho mi singi mahut sinba Mizoram da vest sauba apunba lup amani Jorogi maikaidigi Amit Shahna phongdokkiba wafam adu atamnana chatharakpa India lenga ki wathok oirakadaba warepni haiki Dupa crore lising amaka chatat ko humputaruk changna sagadaba Imphal ring road project ki urep tamkhre Chief Minister na tampakta irang helakanu Manipur ngakpa mathau oige haiduna Congress ta mai haithakre Tampakta irang lehelakanu Manipur ngakpa aikhoigi ithau oige hairaduna hatpa natana pambai leite haiba lengaktagi aikhoina hingadabani haina anoba lengak lakhibani haina Chief Minister na luchingba lengak laitringai ki mamangda leramba Congress na luchingba lengakta mai haithabaga loinana matam amada miyamna amam athengda isada sel yauna chatpa tanarambani amasung commando ubada chenarambadu haujikti police amadi miyamgi marakta afaba mari lairabani haina phongdokhi
Wafam asi ngasi Tagyal Khongban Maning Lekai gi lampakta pangthokhiba Asia Development Ring gi senthang makhada lupa crore lising amaga chachat ka homputaruk jangna Imphal City ge akoibada sengat kadaba Imphal Ring Road project ki urep uyung tambagi thoramda Chief Minister N Birena Fongdokhibani Project asina kilometer 58.kungo sangba ring road ama mafam kharadana lane mari oihanduna samgalakpa Imphal manungda gari chinbagi khudongcha dabasing khanabagi pandam thamli haina su fongdoki project asibu urep tamladuna mahangna makhata na hai Manipurda hauzik yamna waba tangkak amada leiri adubu masina ahanbadi nate Kumza lising amaga chamapan maidrani thoi maidrahum doida furup anigi marakta hana sunaba thokpa matamdasu miyoi lising hena laikhide aduga chahi taret hena irang laikhi haujingna chahi lising ani henbagi puari leraklaba lamdam sibu thugaige honarakpa miyoi singna thengnari tampakta irang tawbagi mahutta lengaki eknabasing Thengnasi Manipur Thugaina Bahona Ribasingsi Sungam Ngamloi Haina Thajaba Pikhi. Ngasigi oina mami TV na khomjanjaba paudam matang asida loijare makhataba paugidamak mieng taduna leibiyo. Pumnamakpu amuka hana khoyumjari.